Maheiroi Khunnaigi Yaifanaba Kat-Thoklamkhibi Akham Sonika na Leikhidabada Msf na Awangba THAK-TA IKAI KHUMNABA UTPAGA LOINANA AWABA PHONGDORAKLI Manipuri Students Federation MSF ke IKAI dagi thadorpa cherol amada Imphal West ke manungchana Kwakaitel Akham Leikai dagi Akham Saichabrata amasung Akham Kabim Anigi Machanapi Akham Sonikana Maheiroi Loop asigi thomi ama oina Maheiroi Khunnaigi damakta hotnaramki adubu tha asigi haukiba tang taraga marida masagi aruba anaba amana maram oiraga Rims Hospital da laikanaduna laklaba matungda haukiba tang kunga marida Leikhidabani mahakna hingningai Maheiroi Loop asigi thomi oina Ibodon Sana Higher Secondary School asigi MSF unit ta Englishing aniga kunga humdoidagi yaurakhi Masagi matungda Imphal West District Committee da Assistant Drug Affairs Secretary oinasu thaupuramki mahakna Leikhidaba si imung manung Maheiroi Loop MSF khakta natana pumnamaki mangjaba amani Leikhidabagi thawai na mapugi leikoda ingna chikna leiba oirasanu haina thonibaga loinana mahaki lehoriba imung manungi awabadasu MSF na sarug yarakli